ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏ ꯈꯨꯔꯥꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯆꯧꯕ ꯏꯪꯈꯣꯜ ꯑꯃꯅꯤ꯫ ꯏꯪꯈꯣꯜ ꯃꯅꯨꯡ ꯑꯗꯨꯗ ꯌꯨꯝ ꯌꯥꯝꯅ ꯇꯥꯏ꯫ ꯁꯥꯒꯩ ꯑꯃꯠꯇꯅꯤ ꯃꯗꯣ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯎꯏ꯫ ꯃꯅꯨꯡꯗ ꯀꯔꯤ ꯀꯔꯝꯕ ꯑꯔꯣꯟꯕ ꯋꯥꯔꯤꯒꯤ ꯏꯆꯦꯜ ꯆꯦꯟꯒꯦ ꯍꯥꯏꯕ ꯑꯗꯨꯃꯗꯤ ꯈꯪꯗꯦ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯥꯡ ꯏꯊꯪ ꯊꯪꯅ ꯂꯩꯕ ꯀꯦꯊꯕꯤꯒꯤ ꯃꯌꯨꯝꯗ ꯃꯌꯥꯝꯗꯨ ꯏꯔꯥꯡ ꯂꯥꯡꯅꯔꯛꯏ꯫ ꯃꯌꯥꯝꯗꯨꯅ ꯂꯥꯡꯅꯔꯛꯄꯒꯤ ꯈꯣꯟꯖꯦꯜꯅ ꯃꯥꯏꯀꯩ ꯃꯔꯤꯗ ꯇꯤꯟꯈ꯭ꯔꯦ꯫ ꯂꯩ ꯃꯍꯜ ꯃꯄꯥꯜꯗ ꯁꯠꯊꯣꯛꯇꯨꯅ ꯃꯃꯥꯡꯂꯣꯝꯗ ꯈꯨꯅꯤꯡ ꯀꯥꯡꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯖꯩ, ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ? ꯃꯃꯥꯡꯂꯣꯝꯗ ꯂꯥꯡꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕ ꯑꯁꯤꯕꯣ ꯏꯆꯦ ꯍꯣꯏꯗꯁꯨ ꯃꯥꯜꯂꯤ꯫ ꯀꯣꯌꯦꯡ ꯌꯦꯡꯉꯤ꯫ ꯏꯃꯨꯡꯗꯒꯤ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤꯗꯨ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛ ꯍꯪꯂꯛꯏ, ꯏꯃꯥ ꯀꯩꯗꯧꯕ ꯌꯥꯎꯒꯦ? ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯂꯩ ꯃꯍꯜ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯛꯏ꯫ ꯃꯇꯨꯡꯗ ꯂꯦꯞꯂꯝꯂꯤꯕ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯃꯑꯣꯡꯗ ꯍꯥꯏ, ꯀꯅꯥꯒꯤ ꯏꯃꯥ? ꯏꯃꯥꯒ ꯀꯧꯕꯤꯔꯛꯀꯅꯨ꯫ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ? ꯏꯃꯥꯁꯦ ꯑꯩꯒꯤ ꯏꯃꯥ ꯅꯠꯇꯕ꯭ꯔꯥ? ꯍꯩ, ꯇꯥꯅꯤꯡꯗꯦ꯫ ꯅꯈꯣꯜ ꯈꯣꯟꯖꯦꯜꯒꯗꯣ ꯑꯃꯠꯇ ꯑꯩ ꯇꯥꯅꯤꯡꯗꯦ꯫ ꯏꯀꯥꯏꯗꯕꯤ ꯍꯥꯏꯁꯤꯅꯤ꯫ ꯅꯃꯥꯏ ꯑꯃ ꯄꯥꯜꯂꯤꯕꯗꯨ ꯀꯔꯤꯁꯨ ꯍꯦꯛ ꯏꯀꯥꯏꯗꯦꯕ ꯅꯠꯇ꯭ꯔꯣ ꯅꯪ? ꯏꯃꯥꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯊꯤꯅ ꯂꯧꯔꯤꯕ ꯈꯜꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯗꯨ ꯅꯪ ꯅꯁꯥꯅ ꯈꯪꯖꯧꯅꯦ꯫ ꯅꯪ ꯁꯤꯕꯨ ꯀꯅꯥꯅꯣ? ꯅꯠꯇꯦ, ꯅꯪꯒ ꯑꯩꯒꯕꯨ ꯆꯍꯤ ꯀꯌꯥ ꯈꯦꯠꯅꯕ ꯂꯦꯡꯒꯥꯕꯨ ꯑꯣꯏꯔꯝꯒꯅꯤꯅꯦ꯫ ꯏꯃꯥ, ꯑꯩ ꯆꯍꯤ ꯈꯔ ꯌꯥꯝꯂꯦ ꯍꯥꯏꯕ ꯑꯩ ꯈꯪꯖꯩ꯫ ꯈꯪꯕꯗꯨꯅꯔꯥ ꯅꯪꯅ ꯏꯆꯥꯅꯨꯄꯥ ꯑꯄꯪꯕ ꯑꯁꯤꯕꯨ ꯅꯝꯐꯥ ꯍꯦꯛꯇ ꯐꯥꯗꯨꯅ ꯂꯩꯁꯤꯜꯂꯛꯏꯕ ꯑꯁꯦ? ꯏꯕꯦꯝꯃ, ꯀꯤꯖꯩꯅꯦ, ꯇꯁꯦꯡꯅ ꯀꯤꯖꯩ꯫ ꯑꯁꯨꯛ ꯌꯥꯝꯅ ꯉꯝꯕ ꯅꯨꯄꯤ꯫ ꯏꯃꯥꯒꯤ ꯋꯥꯈꯟꯗꯣ ꯑꯣꯟꯅꯔꯦ꯫ ꯑꯩꯅ ꯃꯥꯕꯨ ꯐꯥꯕ ꯅꯠꯇꯦ꯫ ꯃꯥ ꯑꯩ ꯊꯃꯣꯏ ꯌꯥꯅꯖꯩ꯫ ꯍꯩ, ꯅꯆꯤꯟꯗꯣ ꯊꯤꯅꯨ꯫ ꯏꯀꯥꯏꯕꯁꯨ ꯃꯆꯦꯠ ꯑꯃꯠꯇ ꯈꯪꯗꯦ꯫ ꯏꯁ, ꯃꯥ ꯑꯩ ꯊꯃꯣꯏ ꯌꯥꯅꯩ ꯀꯥꯏꯅ ꯇꯥꯅꯤꯡꯗꯦꯅꯦꯍꯦ꯫ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯅꯪꯅ ꯏꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯐꯥꯕ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯅꯤ꯫ ꯏꯃꯥ, ꯀꯔꯤꯒꯨꯝꯕ ꯅꯃꯧꯅ ꯃꯥꯕꯨ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯐꯥꯕ ꯊꯣꯛꯂꯝꯂꯕ ꯅꯃꯧꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯐꯪꯗꯅ ꯑꯗꯨꯃꯛ ꯂꯦꯟꯖꯈꯤꯒꯦ꯫ ꯇꯥꯅꯤꯡꯗꯦ꯫ ꯅꯪꯒꯤ ꯅꯔꯥꯜꯗꯨ ꯀꯨꯞꯁꯤꯟꯕ ꯌꯥꯅꯕ ꯑꯩꯉꯣꯟꯗ ꯋꯥꯁꯛ ꯁꯟꯅꯔꯤꯕ ꯀꯥꯏꯗꯨꯅꯤꯅꯦ, ꯍꯥ? ꯅꯠꯇ꯭ꯔꯣ? ꯏꯀꯥꯏꯗꯕꯤ ꯍꯥꯏꯁꯤꯅꯤ꯫ ꯑꯁꯦꯡꯕꯅꯤ ꯅꯃꯧꯅ ꯍꯥꯏꯖꯔꯤꯕ ꯋꯥꯁꯦ꯫ ꯑꯩ ꯆꯍꯤ ꯈꯔ ꯌꯥꯝꯂꯦ ꯍꯥꯏꯕꯁꯨ ꯈꯪꯖꯩ꯫ ꯑꯗꯨ ꯈꯪꯖꯔꯒ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯏꯆꯥꯅꯨꯄꯥ ꯑꯄꯪꯕ ꯑꯁꯤꯕꯨ ꯐꯥꯕꯤꯔꯤꯕ? ꯅꯪꯁꯦ ꯑꯃꯔꯣꯝꯗ ꯁꯥꯒꯩ ꯑꯃꯗ ꯃꯧ ꯄꯨꯟꯅ ꯑꯣꯏꯃꯤꯟꯅꯕ ꯌꯥꯕ ꯅꯨꯄꯤꯅꯤꯅꯦ꯫ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯑꯩꯒꯤ ꯏꯃꯧ, ꯇꯨꯀꯠꯆꯩ꯫ ꯃꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏꯖꯩꯅꯤ ꯏꯕꯦꯝꯃ꯫ ꯏꯃꯥ, ꯃꯁꯤ ꯂꯥꯏꯕꯛꯀꯤꯅꯤ꯫ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯎ ꯍꯥꯏꯅ ꯇꯝꯈꯤꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯀꯔꯤ? ꯂꯥꯏꯕꯛꯀꯤ ꯍꯥꯏꯕ? ꯂꯥꯏꯕꯛꯇ ꯌꯥꯝꯅ ꯇꯥꯏꯁꯤꯟꯅꯕ ꯍꯩꯕ ꯃꯤꯔ ꯅꯪꯁꯦ? ꯅꯪ ꯂꯥꯏꯕꯛ ꯑꯗꯨ ꯊꯨꯒꯥꯏꯌꯨ ꯍꯥꯏꯕ꯭ꯔꯣ? ꯏꯃꯥ, ꯃꯁꯤꯗ ꯅꯃꯧ ꯑꯩꯒꯤ ꯏꯔꯥꯟꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯪꯕꯨ ꯅꯅꯥ ꯄꯪꯕ꯭ꯔꯣ? ꯏꯪꯈꯣꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ, ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯅꯒꯦ? ꯅꯪ ꯃꯗꯨ ꯅꯅꯥꯗꯨꯅ ꯇꯥꯗ꯭ꯔꯣ? ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯣ ꯅꯪ? ꯅꯃꯧ ꯈꯪꯖꯗꯦ꯫ ꯅꯃꯧ ꯇꯁꯦꯡꯅ ꯈꯪꯖꯗꯦ꯫ ꯈꯪꯖꯗꯦ ꯀꯥꯏꯅꯒ ꯍꯥꯏꯅꯦ ꯃꯁꯦ? ꯈꯪꯗꯦ ꯀꯥꯏꯅꯒ ꯍꯥꯏꯔꯒ ꯌꯥꯝꯅ ꯂꯦꯝꯃꯦ ꯁꯤꯅꯦꯕ ꯅꯪꯅ ꯈꯜꯂꯤꯁꯦ? ꯅꯪꯅ ꯈꯪꯗ꯭ꯔꯕꯅꯤꯅ ꯑꯩ ꯍꯥꯏꯕꯤꯒꯦꯁꯦ꯫ ꯅꯪꯕꯨꯅꯦ ꯃꯌꯥꯝꯁꯤꯅ ꯃꯧ ꯍꯅꯨꯕꯤ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕ꯫ ꯈꯪꯂꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ? ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯁꯥꯎꯕ ꯍꯥꯏꯕꯗꯣ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯇꯦ꯫ ꯍꯩꯃꯥ, ꯅꯪꯗꯤ ꯅꯃꯥꯏ ꯌꯥꯝꯅ ꯊꯥꯏꯅ, ꯌꯥꯝꯅ ꯏꯀꯥꯏ ꯈꯪꯗꯦꯅ꯫ ꯃꯤꯅ ꯑꯁꯨꯛ ꯊꯤꯅ ꯍꯥꯏꯔꯕ ꯑꯁꯤ ꯐꯥꯎꯕ ꯀꯔꯤꯁꯨ ꯈꯟꯗꯦ ꯀꯥꯏꯅ ꯏꯀꯥꯏꯗꯕꯤ? ꯅꯪꯕꯨ ꯅꯁꯥꯗꯨꯗ ꯏꯀꯥꯏꯕ ꯍꯥꯏꯕꯗꯣ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯗꯕ꯭ꯔꯕ? ꯑꯩꯅ ꯀꯅꯥꯒꯤ ꯃꯄꯣꯠ ꯃꯔꯟ ꯍꯨꯔꯥꯜꯂꯨꯗꯨꯅ, ꯑꯩꯅ ꯀꯅꯥꯒꯤ ꯐꯠꯇꯕ ꯇꯧꯔꯨꯗꯨꯅ ꯑꯩꯅ ꯀꯔꯤꯒꯤ ꯏꯀꯥꯏꯔꯨꯅꯤ? ꯃꯁꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯤꯅꯦ꯫ ꯑꯩꯅ ꯉꯥꯡꯕ ꯋꯥ ꯑꯁꯤꯗ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯔꯩ ꯌꯦꯠꯇꯨꯅ ꯈꯨꯝꯂꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯪ ꯐꯨꯔꯛꯑꯣ ꯍꯥꯏꯕ꯭ꯔꯣ? ꯅꯃꯧꯕꯨ ꯐꯨꯕꯤꯌꯣ, ꯆꯩꯕꯤꯌꯣ, ꯋꯥꯔꯛꯄꯤꯌꯣ꯫ ꯃꯗꯨꯗ ꯅꯃꯧꯅ ꯀꯔꯤꯁꯨ ꯁꯥꯎꯒꯗꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯑꯩ ꯑꯁꯦ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯃꯅꯤ ꯍꯥꯏꯕ ꯑꯁꯤꯃꯇꯗꯤ ꯏꯃꯥꯅ ꯈꯪꯕꯤꯌꯨ꯫
ꯍꯥꯏꯌꯦ ꯌꯨꯝ ꯑꯁꯤꯒꯤ ꯃꯧꯅꯤ ꯀꯥꯏꯅꯒ ꯍꯥꯏꯌꯦ ꯍꯩ ꯀꯅꯥꯒꯤ ꯃꯧ ꯀꯥꯏꯅ ꯍꯩ ꯃꯧ ꯍꯅꯨꯕꯤ ꯏꯀꯥꯏꯌꯨꯅꯦ ꯍꯅꯨ ꯊꯪꯗ ꯃꯌꯨꯝ ꯄꯥꯟꯈꯦ ꯄꯥꯜꯂꯒ ꯅꯠꯇꯦ ꯅꯁꯥꯒꯤ ꯆꯍꯤꯅ ꯌꯨꯝ ꯄꯥꯟꯕ ꯆꯞ ꯆꯥꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯪꯕꯨ ꯀꯩꯗꯧꯔꯒ ꯂꯩꯍꯧꯒꯦ ꯃꯇꯝ ꯆꯥꯅ ꯅꯌꯨꯝꯗ ꯄꯥꯜꯍꯧꯕ ꯌꯥꯗ꯭ꯔꯣ ꯃꯁꯤꯅꯤ ꯏꯃꯥ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛ ꯍꯥꯏꯕꯁꯦ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯨꯔꯕꯅꯤꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯆꯥꯅ ꯇꯧꯍꯧꯒꯗꯕꯅꯤ ꯍꯥꯏꯕ ꯅꯃꯧꯁꯨ ꯈꯪꯖꯩ ꯑꯗꯨꯕꯨ ꯏꯔꯥꯏꯕꯛ ꯑꯁꯤ ꯊꯦꯛꯈꯤꯕꯅ ꯂꯩꯃꯍꯟꯅ ꯁꯥꯎꯅꯤꯡꯅ ꯂꯥꯎꯔꯛꯏ ꯇꯥꯅꯤꯡꯗꯦꯅꯦ ꯍꯦꯛ ꯇꯧꯔꯒ ꯂꯥꯏꯕꯛ ꯅꯪꯒꯤ ꯂꯥꯏꯕꯛꯇ ꯍꯧꯖꯤꯛ ꯊꯨꯒꯥꯏꯅꯤꯀꯣ ꯃꯁꯛ ꯑꯁꯤꯒ ꯀꯔꯤ ꯊꯣꯛꯏ ꯍꯥꯏꯗꯅ ꯇꯧꯖ ꯁꯥꯔꯤꯅꯣ ꯌꯦꯡꯅꯤꯡꯗꯕꯅ ꯑꯩꯗꯤ ꯃꯁꯥꯒꯤ ꯆꯍꯤ 38 43 ꯁꯨꯔꯤ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯗꯅꯤ ꯃꯍꯥꯛꯅ ꯂꯨꯍꯣꯡꯂꯛꯈꯤꯕ ꯑꯔꯤꯕꯤ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯑꯣꯏꯔꯦ ꯍꯥꯏꯕ ꯃꯍꯥꯛꯁꯨ ꯈꯪꯖꯩ ꯄꯨꯟꯁꯤꯗ ꯆꯩꯅꯥ ꯀꯌꯥ ꯑꯃ ꯐꯪꯂꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯨ ꯑꯗꯨꯃꯛ ꯃꯌꯨꯝ ꯄꯥꯟꯗꯅ ꯂꯦꯟꯈ꯭ꯔꯒꯦ ꯍꯥꯏꯅ ꯃꯍꯥꯛ ꯈꯜꯂꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛꯅ ꯇꯝꯂꯝꯗꯨꯅ ꯁꯅꯥꯇꯣꯝꯕꯒ ꯊꯦꯡꯅꯗꯨꯅ ꯃꯍꯥꯛ ꯂꯨꯍꯣꯡꯂꯛꯈꯤꯕꯅꯤ ꯊꯃꯣꯏ ꯌꯥꯅꯖꯩ ꯁꯅꯥꯇꯣꯝꯕꯅ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅꯗꯤ ꯃꯥꯕꯨ ꯌꯥꯝꯅ ꯇꯥꯊꯤ ꯃꯥꯕꯨ ꯎꯕꯒ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯅꯩ ꯃꯥꯒꯤ ꯃꯔꯝꯗ ꯃꯤꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯅꯩ ꯑꯗꯨꯕꯨ ꯇꯝꯐꯥꯃꯅꯤ ꯃꯗꯨ ꯄꯨꯝꯕ ꯃꯍꯥꯛ ꯇꯥꯔꯨꯗꯦ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ ꯃꯤꯅ ꯉꯥꯡꯕꯗ ꯁꯥꯎꯒꯟꯗꯕ ꯃꯍꯥꯛꯅꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯄꯦꯟꯊꯣꯛꯅ ꯃꯍꯥꯛ ꯂꯩꯖꯩ ꯑꯁꯦꯡꯕꯅꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯃꯥꯕꯨ ꯃꯧ ꯍꯅꯨꯕꯤ ꯍꯥꯏꯅ ꯍꯥꯏꯅꯩ ꯃꯗꯨꯗ ꯃꯍꯥꯛ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ ꯁꯥꯎꯁꯨ ꯁꯥꯎꯔꯨꯗꯦ ꯃꯍꯥꯛꯅ ꯃꯌꯨꯝ ꯊꯦꯡꯅ ꯄꯥꯜꯂꯨꯕꯒꯤ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯍꯥꯏꯅꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯏ ꯑꯃꯔꯣꯝꯗ ꯃꯍꯥꯛꯀꯤ ꯁꯛꯇꯝꯗꯣ ꯍꯦꯛ ꯌꯦꯡꯕꯗ ꯑꯍꯜꯁꯨ ꯌꯥꯝꯅ ꯃꯥꯜꯂꯤ ꯃꯗꯨꯃꯛꯅ ꯃꯈꯣꯏꯅ ꯍꯦꯛꯇ ꯑꯁꯨꯝꯅ ꯍꯥꯏꯅꯕꯅꯤ ꯃꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯂꯩꯃꯍꯜ ꯑꯁꯤꯅ ꯈꯤꯠꯃ ꯍꯦꯟꯈ꯭ꯔꯦ ꯂꯩꯃꯍꯜ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯁꯨꯡꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗꯦ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯗꯦ ꯃꯥꯕꯨ ꯍꯦꯛ ꯎꯕꯒ ꯋꯥ ꯉꯥꯡꯅꯕ ꯍꯣꯠꯅꯩ ꯃꯍꯥꯛ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯕꯨꯁꯨ ꯃꯍꯥꯛꯅ ꯇꯥꯊꯤꯕꯅꯤ ꯇꯝꯐꯥꯃꯅꯤ ꯋꯥ ꯃꯈꯥ ꯇꯥꯔꯨꯗꯦ ꯇꯨꯃꯤꯟꯅ ꯑꯣꯏꯅ ꯂꯩꯔꯦ ꯂꯩꯃꯍꯟꯅ ꯑꯃꯨꯛ ꯍꯥꯏ ꯃꯤ ꯑꯃ ꯑꯣꯏꯔꯕꯗꯤ ꯏꯀꯥꯏꯕ ꯈꯔ ꯈꯪꯅꯁꯤ ꯍꯅꯨ ꯊꯪꯗ ꯅꯌꯨꯝ ꯄꯥꯟꯁꯤꯜꯂꯒ ꯂꯦꯝꯃꯤꯁꯤꯅꯤ ꯅꯪ ꯈꯜꯂꯤꯁꯦ ꯌꯦꯡꯅꯤꯡꯗꯦꯕ ꯀꯅꯥꯅ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏꯅ ꯇꯧꯔꯤꯅꯣ ꯏꯃꯥ ꯅꯃꯧꯅ ꯃꯐꯝ ꯑꯁꯤꯗ ꯍꯦꯛ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯏꯃꯥꯒꯤ ꯃꯐꯝꯗ ꯑꯀꯥꯏꯕ ꯂꯤꯆꯠ ꯑꯃꯠꯇꯗꯤ ꯆꯠꯆꯈꯤꯗ꯭ꯔꯤꯕꯅꯤꯀꯣ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯍꯦꯛ ꯑꯩꯒꯤ ꯃꯥꯌꯣꯛꯇꯒ ꯊꯕꯛ ꯇꯧꯔꯛꯑꯕ ꯅꯪꯗꯤ ꯂꯣꯏꯔꯦꯗꯅ ꯁꯦ ꯅꯪ ꯉꯛꯁꯝꯗꯣ ꯄꯥꯏꯗꯨꯅ ꯂꯥꯛꯇꯅ ꯏꯟꯈꯤꯗꯣꯏꯕ ꯈꯪꯂꯕ꯭ꯔꯥ ꯇꯧꯁꯤꯟꯅꯔꯒ ꯅꯪꯕꯨ ꯑꯩꯅ ꯅꯨꯡꯁꯤꯅꯤ ꯀꯥꯏꯅꯗꯤꯅꯦ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯈꯜꯂꯨꯅꯨ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ ꯆꯪꯈ꯭ꯔꯣ ꯆꯠꯂꯨ ꯏꯃꯨꯡꯗ ꯀꯗꯥꯏꯗꯅꯣ ꯑꯃ ꯂꯩꯔꯨꯆꯣ ꯏꯃꯥ ꯅꯃꯧꯕꯨ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯊꯤꯔꯤꯕ ꯏꯃꯥ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯕꯅꯤꯅꯦꯍꯦ ꯌꯥꯝꯅ ꯍꯪꯒꯣꯏꯅꯦ ꯍꯩꯃꯧ ꯍꯅꯨꯕꯤ ꯅꯪ ꯌꯥꯝꯅ ꯊꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯣ ꯍꯥꯏꯕꯅꯤꯅꯦꯍꯦ ꯇꯝꯐꯥꯃꯅꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯂꯩꯃꯍꯟꯅ ꯍꯥꯏꯖꯩ ꯀꯔꯤ ꯊꯣꯛꯏ ꯍꯥꯏꯗꯅ ꯇꯧꯗꯨ ꯁꯥꯔꯤꯅꯣ ꯅꯨꯡꯁꯤꯗꯕꯅ ꯂꯥꯏꯃ ꯍꯅꯨꯕꯤ ꯑꯁꯤꯅ ꯏꯃꯧ ꯑꯣꯏꯔꯒ ꯄꯨꯟꯁꯤ ꯆꯨꯞꯄꯁꯦ ꯂꯩꯃꯤꯟꯅꯒꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯗꯅꯦ ꯑꯩꯅꯦ ꯏꯁꯦ ꯌꯥꯝꯅ ꯀꯥꯏꯗ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯏ ꯁꯨꯃꯥꯡꯂꯣꯝꯗ ꯁꯛꯍꯦꯟꯕꯤ ꯆꯪꯂꯛꯏ ꯀꯩꯅꯣ ꯏꯆꯦ ꯃꯌꯥꯝ ꯂꯥꯡꯅꯩꯁꯦ ꯑꯃꯠꯇ ꯇꯥꯗ꯭ꯔꯣ ꯀꯩꯅꯣ ꯁꯛꯐꯝ ꯑꯃꯗ ꯂꯩꯔꯝꯂꯤꯕ ꯑꯁꯤꯅ ꯈꯣꯏꯗꯧꯁꯦ ꯍꯦꯛ ꯁꯥꯎꯒꯠꯄ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯀꯩꯗꯧꯅꯤ ꯍꯥꯏꯒꯦ ꯂꯩꯔꯤꯕ ꯍꯅꯨꯕꯤꯁꯦ ꯑꯁꯤꯒ ꯂꯥꯎꯅꯕ ꯃꯧ ꯍꯅꯨꯕꯤꯁꯤꯔꯣ ꯍꯥꯏꯁꯦ ꯅꯠꯇ꯭ꯔꯕꯗꯤ ꯂꯣꯏꯔꯦꯍꯦ ꯏꯆꯦ ꯅꯪ ꯁꯣꯝꯗꯅ ꯑꯃꯨꯛ ꯇꯣꯏꯕ ꯏꯇꯩꯍꯜꯗꯣ ꯂꯩꯇ꯭ꯔꯦꯅ ꯀꯣꯏꯔꯥꯡ ꯂꯥꯡꯅꯔꯤ ꯑꯗꯨꯒ ꯅꯪꯅ ꯁꯣꯝꯗ ꯑꯣꯏꯔꯣꯏꯗꯕꯗ ꯇꯧ ꯂꯩꯔꯤꯅꯦꯕ ꯋꯥꯐꯝ ꯑꯁꯤꯗ ꯂꯩꯃꯍꯟꯅ ꯏꯇꯩꯍꯜ ꯂꯩꯇ꯭ꯔꯦꯕ ꯂꯩꯇ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯉꯁꯥꯏ ꯑꯌꯨꯛꯇꯅꯤꯗ ꯏꯆꯦ ꯍꯟꯅ ꯑꯩꯉꯣꯟꯗ ꯏꯇꯩꯍꯜꯗꯣ ꯉꯁꯤ ꯉꯔꯥꯡꯗꯤ ꯃꯁꯥ ꯈꯔ ꯀꯟꯈꯠꯂꯤ ꯀꯥꯏꯅ ꯍꯥꯏꯔꯛꯈꯤꯕꯗꯣ ꯈꯪꯗꯦ ꯏꯆꯦ ꯌꯥꯏ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯑꯅꯤꯇ ꯉꯥꯏꯔꯦ ꯂꯥꯛꯑꯣ ꯌꯥꯔꯦ ꯄꯥꯎꯁꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯑꯩꯗꯤ ꯂꯥꯛꯑꯣ ꯍꯥꯏꯕ ꯏꯆꯦ ꯌꯥꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯔꯞ ꯆꯠꯂꯤ ꯊꯣꯡꯒꯥꯜꯗꯒꯤ ꯈꯖꯤꯛ ꯍꯦꯛ ꯆꯪꯕꯒ ꯅꯥꯀꯟꯗ ꯀꯦꯊꯕꯤꯒꯤ ꯃꯌꯨꯝ ꯂꯩ ꯁꯥꯒꯩ ꯑꯗꯨꯒꯤ ꯃꯧ ꯑꯍꯟꯅꯤ ꯃꯍꯥꯛ ꯁꯥꯒꯩ ꯆꯥꯎꯏ ꯃꯤ ꯁꯤꯕꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝ ꯍꯧ ꯇꯤꯟꯅꯔꯦ ꯇꯣꯃꯥꯜꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯑꯉꯧꯕ ꯐꯤꯅ ꯀꯨꯞꯇꯨꯅ ꯂꯩꯔꯤ ꯅꯨꯄꯥ ꯈꯔꯒ ꯀꯔꯤꯅꯣ ꯊꯕꯛ ꯇꯧꯁꯤꯜꯂꯤ ꯌꯦꯅꯈꯥ ꯃꯅꯤꯡ ꯑꯗꯣꯝꯗ ꯀꯦꯊꯕꯤ ꯐꯝꯗꯨꯅ ꯂꯩꯔꯤ ꯑꯉꯧꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯅꯠꯇꯦ ꯉꯁꯥꯏꯗꯒꯤ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗ ꯁꯦꯠꯂꯝꯕ ꯐꯤꯖꯣꯜ ꯑꯗꯨꯗꯅꯤ ꯃꯥꯅ ꯑꯁꯨꯝ ꯂꯩꯔꯤꯕꯁꯦ ꯃꯁꯤꯗ ꯉꯛꯂꯤꯕ ꯑꯃ ꯍꯥꯏꯕꯨ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯕ ꯃꯄꯨꯔꯣꯏꯕꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯎꯔꯤꯕ ꯃꯍꯥꯛꯇꯣ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯃꯠꯇ ꯍꯦꯛ ꯇꯥꯗꯅ ꯃꯍꯥꯛ ꯌꯦꯅꯈꯥ ꯑꯗꯨꯗ ꯂꯩꯔꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯍꯦꯛ ꯌꯦꯡꯕꯗ ꯑꯁꯥꯎꯕ ꯁꯛꯇꯝ ꯑꯃꯗꯤ ꯑꯗꯨꯃꯛ ꯍꯦꯛ ꯏꯔꯣꯏꯅꯩ ꯃꯃꯧ ꯅꯨꯄꯤ ꯊꯥꯕꯜ ꯂꯩꯅ ꯍꯥꯏ ꯏꯃꯥ
ꯐꯤ ꯑꯃꯨꯛꯇ ꯍꯣꯡꯁꯦ ꯃꯤ ꯃꯌꯥꯝ ꯁꯨꯅ ꯂꯣꯏꯅ ꯇꯤꯜꯂꯦ ꯁꯨꯃꯥꯏꯅ ꯂꯩꯕ ꯌꯥꯔꯣꯏ ꯐꯤ ꯍꯣꯡꯁꯦ ꯃꯁꯤꯗ ꯀꯦꯊꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏ ꯑꯩꯉꯣꯟꯗ ꯋꯥ ꯍꯥꯏꯔꯛꯀꯅꯨ ꯑꯩꯉꯣꯟꯗ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯍꯥꯏꯔꯛꯀꯅꯨ ꯑꯩ ꯐꯤ ꯍꯣꯡꯂꯣꯏ ꯁꯦꯠꯂꯤꯕ ꯐꯤꯔꯣꯜꯁꯦ ꯃꯁꯤꯃꯛ ꯑꯗꯨꯃꯛ ꯁꯦꯠꯇꯨꯅ ꯑꯩ ꯂꯩꯒꯅꯤ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ ꯏꯃꯥꯕꯨ ꯉꯥꯎꯔꯕꯣ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯕꯁꯤꯕꯣ ꯃꯤꯅ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯈꯤꯅꯕꯅꯤ ꯀꯔꯤꯒꯤ ꯃꯤꯅ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯗꯣꯏꯕ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯃꯁꯤꯃꯛ ꯇꯧꯕꯅ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯕꯅꯤ ꯏꯃꯥ ꯅꯪꯕꯨ ꯇꯁꯦꯡꯅ ꯉꯥꯎꯔꯕꯣ ꯐꯤꯕꯝ ꯑꯁꯤꯗ ꯀꯃꯥꯏꯅ ꯄꯥꯕꯨꯡꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯌꯥꯎꯗꯣꯏꯅꯣ ꯏꯃꯥꯅ ꯁꯥꯎꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯂꯛꯀꯅꯨ ꯅꯪꯁꯨ ꯀꯗꯥꯏꯗꯅꯣꯃ ꯂꯩꯔꯨꯁꯨ ꯆꯠꯂꯨ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯑꯃꯨꯛꯇ ꯂꯩꯒꯦ ꯀꯩꯅꯣ ꯃꯤ ꯏꯃꯥ ꯄꯥꯕꯨꯡ ꯑꯁꯤꯅ ꯂꯩꯇ꯭ꯔꯒ ꯏꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯀꯞꯄꯁꯨ ꯀꯞꯇꯦ ꯀꯩꯗꯧꯕꯩ ꯀꯞꯇꯣꯏꯕ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯅ ꯀꯞꯀꯗꯣꯏꯅꯣꯕ ꯄꯥꯕꯨꯡ ꯂꯩꯇ꯭ꯔꯤꯕ ꯑꯁꯤꯗꯤ ꯃꯥ ꯂꯩꯇ꯭ꯔꯒ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯀꯞꯇꯣꯏꯕ ꯀꯞꯂꯣꯏ ꯁꯨꯡꯀꯞ ꯀꯞꯂꯣꯏ ꯑꯩ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯤꯠ ꯑꯅꯤꯁꯤꯗꯒꯤ ꯄꯤꯔꯥꯡ ꯃꯔꯤ ꯑꯃ ꯍꯦꯛ ꯁꯤꯟꯊꯔꯕ ꯑꯩ ꯑꯁꯦ ꯄꯥꯞ ꯄꯨꯒꯦ ꯏꯃꯥ ꯄꯥꯞ ꯄꯨꯒꯦ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯑꯩꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯑꯃꯠꯇ ꯁꯤꯟꯊꯔꯣꯏ ꯑꯩ ꯀꯞꯂꯣꯏ ꯑꯩ ꯑꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯑꯩ ꯊꯥꯕꯂꯩ ꯃꯅꯦꯝꯒꯤ ꯋꯥꯍꯩ ꯃꯅꯦꯝꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯃꯅꯦꯝꯗ ꯋꯥ ꯍꯥꯏꯔꯨꯕ ꯉꯝꯗ꯭ꯔꯦ ꯃꯅꯦꯝꯅ ꯑꯗꯨꯝꯅ ꯀꯟꯅ ꯍꯦꯛꯇ ꯁꯤꯈꯥꯡ ꯈꯥꯡꯗꯨꯅ ꯂꯩꯈ꯭ꯔꯕꯗ ꯃꯍꯥꯛꯅ ꯀꯔꯤꯕꯨꯗꯤ ꯍꯥꯏꯔꯨꯅꯤ ꯁꯣꯝꯗꯅ ꯂꯥꯡꯂꯦꯟꯅ ꯃꯕꯥꯒꯤ ꯍꯛꯆꯥꯡꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯤ ꯄꯥꯕꯨꯡꯅ ꯇꯧꯔꯤꯕ ꯃꯊꯧ ꯑꯁꯤꯕꯨ ꯀꯩꯅꯣ ꯁꯦ ꯍꯧꯒꯠꯂꯣ ꯃꯤꯠ ꯄꯥꯡꯉꯣ ꯄꯥꯕꯨꯡ ꯅꯆꯥ ꯑꯩꯈꯣꯏꯕꯨ ꯀꯅꯥꯅ ꯁꯤꯟꯅꯔꯝꯕꯒꯦ ꯄꯥꯕꯨꯡ ꯁꯦ ꯑꯃꯨꯛꯇ ꯍꯧꯒꯠꯂꯣ ꯁꯦ ꯄꯥꯕꯨꯡ ꯑꯃꯨꯛꯇ ꯍꯧꯒꯠꯂꯣ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯄꯥꯕꯨꯡꯅ ꯆꯠꯈ꯭ꯔꯤꯕ ꯄꯥꯕꯨꯡꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯁꯦ ꯍꯧꯒꯠꯂꯣ ꯄꯥꯕꯨꯡ ꯍꯥꯏꯗꯨꯅ ꯑꯣꯟꯅ ꯊꯣꯏꯅ ꯀꯞꯂꯤ ꯁꯥꯒꯩ ꯑꯁꯤꯗ ꯑꯍꯜ ꯑꯣꯏꯅ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯝꯕ ꯑꯣꯏꯕꯅ ꯃꯈꯣꯏꯅ ꯂꯣꯏꯅ ꯀꯞꯄꯤ ꯇꯣꯃꯥꯅ ꯂꯩꯈꯤꯗꯕꯗ ꯃꯈꯣꯏ ꯂꯣꯏꯅ ꯃꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯅꯩ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯌꯥꯝꯗꯒꯤ ꯇꯣꯉꯥꯟꯅ ꯇꯥꯔꯤꯕ ꯍꯥꯏꯕꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯀꯦꯊꯕꯤ ꯑꯁꯤꯅꯤ ꯃꯄꯨꯔꯣꯏꯕ ꯁꯤꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤꯕꯨ ꯍꯦꯛ ꯇꯥꯕꯒ ꯃꯍꯥꯛ ꯈꯪꯁꯥꯎ ꯁꯥꯎꯏ ꯁꯥꯎꯕꯅ ꯃꯩ ꯍꯧꯏ ꯃꯄꯨꯔꯣꯏꯕꯒꯤ ꯍꯛꯆꯥꯡꯅ ꯌꯨꯝꯗ ꯊꯥꯡꯖꯤꯜꯂꯛꯄꯗꯨ ꯃꯍꯥꯛ ꯍꯟꯅ ꯌꯦꯡꯂꯨꯗꯦ ꯃꯄꯨꯔꯣꯏꯕ ꯁꯤꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯍꯦꯛ ꯇꯥꯕꯒ ꯌꯦꯅꯈꯥ ꯑꯗꯣꯝꯗ ꯊꯣꯛꯇꯨꯅ ꯐꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ ꯃꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤꯕꯨ ꯈꯜꯂꯤꯕ ꯈꯪꯕ ꯅꯠꯇꯦ ꯌꯦꯡꯕꯗ ꯑꯁꯥꯎꯕ ꯑꯃꯗꯤ ꯏꯔꯣꯏꯅꯩ ꯍꯥꯏꯕꯗꯤ ꯈꯪꯕ ꯉꯝꯃꯤ ꯂꯩꯃꯍꯟꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯤ ꯅꯃꯥ ꯑꯗꯨꯅꯦ ꯃꯥꯕꯨ ꯀꯗꯣꯝꯗ ꯂꯩꯈꯤꯒꯦ ꯁꯣꯝꯗ ꯌꯦꯅꯈꯥꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯌꯦꯅꯈꯥ ꯁꯣꯝꯗ ꯑꯣꯏꯅ ꯀꯞꯇꯨꯅ ꯂꯩꯔꯕ ꯃꯥꯕꯨ ꯍꯥꯏꯔꯒ ꯁꯛꯍꯦꯟꯕꯤꯒ ꯃꯈꯣꯏ ꯑꯅꯤ ꯌꯦꯅꯈꯥ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯤ ꯃꯁꯦ ꯀꯦꯊꯕꯤꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯟꯗꯨꯅ ꯏꯆꯦꯍꯜ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯉꯁꯥꯏꯇ ꯅꯠꯇ꯭ꯔꯣ ꯏꯆꯦꯍꯜꯅ ꯑꯩꯉꯣꯟꯗ ꯏꯇꯩꯗꯨ ꯃꯁꯥ ꯈꯔ ꯐꯕꯒꯨꯝ ꯇꯧꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯈꯤꯕꯗꯨꯕꯣ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅꯅꯣ ꯃꯁꯤꯕꯣ ꯍꯥꯏꯌꯣ ꯏꯆꯦ ꯏꯇꯩꯁꯦ ꯀꯔꯝꯅ ꯂꯩꯈꯤꯗꯕꯅꯣ ꯏꯆꯦ ꯁꯛꯍꯦꯟꯕꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯏꯆꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯑꯍꯜ ꯁꯛꯇꯨꯅ ꯏꯪꯈꯣꯜ ꯑꯁꯤꯗ ꯏꯇꯩ ꯍꯟꯅ ꯂꯩꯔꯛꯄꯅꯤ ꯀꯔꯝꯅꯅꯣ ꯏꯆꯦ ꯅꯥꯕ ꯈꯔ ꯐꯒꯠꯂꯦꯁꯨ ꯍꯥꯏꯔꯒ ꯀꯞꯂꯤ ꯍꯦꯟꯅ ꯇꯧꯔꯛꯏ ꯃꯇꯧ ꯑꯗꯨꯗ ꯀꯦꯊꯕꯤꯅ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯂꯒ ꯃꯈꯣꯏ ꯑꯅꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯀꯩꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯁꯤꯗ ꯇꯧꯔꯛꯏꯁꯤ ꯀꯩꯅꯣ ꯍꯥꯏꯕꯅꯦ ꯏꯆꯦ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯁ꯭ꯋꯥꯏꯗꯅꯦ ꯌꯥꯝꯅ ꯀꯞꯂꯛꯀꯅꯨ ꯀꯞꯀꯦ ꯍꯥꯏꯔꯒꯅ ꯀꯗꯥꯏꯗꯅꯣ ꯑꯃ ꯆꯠꯂꯒ ꯀꯞꯂꯨꯁꯨ ꯃꯆꯦꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯃꯈꯣꯏ ꯑꯅꯤ ꯃꯤꯠꯀ ꯌꯦꯡꯅꯩ ꯃꯆꯦꯅ ꯍꯧꯖꯤꯛ ꯍꯥꯏꯗꯣꯔꯛꯄ ꯋꯥꯍꯩ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯜꯍꯟꯈ꯭ꯔꯦ ꯃꯗꯨꯗꯤ ꯃꯇꯩꯅ ꯁꯤꯈꯤꯕ ꯑꯁꯤꯗ ꯃꯆꯦ ꯑꯁꯤꯁꯨ ꯋꯥꯈꯜ ꯆꯣꯏꯔꯕ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛ ꯃꯆꯦ ꯀꯦꯊꯕꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯆꯦ ꯀꯦꯊꯕꯤ ꯀꯞꯇꯦ ꯍꯥꯏꯕ ꯈꯪꯉꯤ ꯂꯩꯃꯍꯟꯅ ꯇꯞꯅ ꯏꯆꯦꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯌꯦꯅꯈꯥ ꯃꯅꯤꯡ ꯑꯁꯤꯗ ꯑꯩ ꯁꯤꯗ ꯂꯩꯒꯦ ꯍꯥꯏꯅ ꯂꯩꯔꯤꯅꯤ ꯅꯈꯣꯏ ꯑꯅꯤ ꯀꯗꯥꯏꯗꯅꯣꯃ ꯂꯩꯔꯨꯁꯨ ꯆꯠꯂꯣ ꯀꯩꯅꯣ ꯍꯥꯏꯗꯨꯕꯨ ꯏꯆꯦ ꯏꯇꯩꯒꯤ ꯃꯅꯥꯛꯇ ꯏꯆꯦꯕꯨ ꯂꯩꯕ ꯌꯥꯗ꯭ꯔꯣ ꯀꯔꯤ ꯇꯧꯕꯒꯤ ꯑꯩꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯗꯣꯏꯕ ꯃꯥꯕꯨ ꯀꯅꯥ ꯑꯣꯏꯔꯤꯒꯦ ꯏꯇꯩꯁꯦ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯕꯅꯦ ꯏꯆꯦꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯏꯆꯦ ꯃꯥ ꯂꯩꯇꯕꯒꯤꯅꯤ ꯑꯩꯅ ꯁꯤꯗ ꯂꯩꯔꯤꯁꯦ
ꯅꯈꯣꯏ ꯑꯩꯉꯣꯟꯗ ꯋꯥ ꯑꯃꯇ ꯉꯥꯡꯂꯛꯀꯅꯨ ꯇꯁꯦꯡꯅ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯆꯦꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯀꯔꯤꯅꯣ ꯈꯟꯕ ꯑꯃ ꯌꯥꯎꯔꯤ ꯏꯆꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯏꯆꯦꯅ ꯍꯥꯏꯕꯤꯔꯤꯕ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯑꯣꯟꯊꯣꯛꯅ ꯋꯥ ꯉꯥꯡꯈ꯭ꯔꯦꯗ ꯅꯈꯣꯏ ꯑꯅꯤꯁꯦ ꯑꯩꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯗꯅꯣ ꯀꯔꯤꯅꯣ ꯏꯆꯦꯒꯤ ꯃꯇꯧ ꯑꯁꯤꯕꯣ ꯏꯇꯩꯍꯟꯅ ꯁꯤꯔꯒ ꯏꯆꯦ ꯅꯨꯃꯤꯠꯇꯒꯤ ꯄꯤ ꯃꯔꯤꯛ ꯑꯃꯠꯇ ꯐꯥꯎꯕ ꯍꯦꯛ ꯇꯥꯗ꯭ꯔꯤꯕꯁꯤ ꯀꯩꯒꯤꯅꯣ ꯏꯆꯦ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯑꯩ ꯀꯞꯂꯣꯏ ꯑꯩ ꯁꯨꯀꯞ ꯍꯦꯛ ꯀꯞꯂꯣꯏ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯅ ꯀꯞꯇꯣꯏꯕ ꯑꯩ ꯀꯞꯂꯣꯏ ꯑꯩꯕꯨ ꯊꯃꯣꯏ ꯀꯟꯕꯤꯅꯤ ꯍꯥꯏꯅ ꯍꯥꯏꯖꯕ ꯇꯥꯔꯕꯁꯨ ꯑꯩ ꯁꯨꯀꯞ ꯍꯦꯛ ꯀꯞꯂꯣꯏ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯅ ꯀꯞꯇꯣꯏꯕ ꯃꯥ ꯑꯃ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯍꯦꯛ ꯁꯤꯟꯊꯔꯕ ꯑꯩꯅꯦ ꯑꯩ ꯄꯥꯞ ꯄꯨꯒꯦꯀꯣ ꯏꯆꯦꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯏꯆꯦꯅ ꯉꯥꯎꯔꯕꯣ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯏꯆꯦ ꯉꯥꯎꯔꯦ ꯑꯩ ꯇꯁꯦꯡꯅ ꯉꯥꯎꯔꯕꯅꯦ ꯑꯩ ꯀꯞꯂꯣꯏ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯏꯇꯩꯍꯜꯗ ꯀꯔꯤ ꯁꯥꯎꯅꯤꯡꯕ ꯂꯩꯗꯨꯅ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯗꯨꯅ ꯏꯆꯦꯍꯜꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯍꯧꯖꯤꯛꯇꯤ ꯏꯇꯩꯍꯜꯁꯨ ꯂꯩꯇ꯭ꯔꯦ ꯏꯆꯦꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗꯤ ꯌꯥꯝꯅ ꯂꯥꯜꯂꯤ ꯀꯦꯊꯕꯤꯅ ꯌꯥꯝꯅ ꯄꯦꯟꯗꯅ ꯍꯥꯏꯔꯛꯏ ꯃꯥꯇ ꯁꯤꯈꯤꯕ ꯑꯁꯤꯅ ꯐꯔꯕꯅꯦ ꯃꯥ ꯁꯤꯈꯤꯕꯁꯦ ꯑꯩꯒꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯦ ꯅꯥꯗꯨꯅ ꯐꯃꯨꯡꯗ ꯀꯨꯟꯗꯨꯅ ꯂꯩꯔꯤꯕ ꯃꯥꯅ ꯑꯩ ꯂꯩꯇ꯭ꯔꯤꯉꯩꯗ ꯇꯨꯃꯤꯟꯅ ꯍꯧꯒꯠꯇꯨꯅ ꯍꯤꯗꯥꯛ ꯊꯛꯄ ꯆꯠꯄ ꯐꯅ ꯀꯟꯅ ꯍꯤꯗꯥꯛ ꯊꯛꯂꯅꯨ ꯍꯛꯆꯥꯡꯁꯨ ꯐꯒꯠꯄ ꯅꯠꯇ꯭ꯔꯤ ꯃꯇꯝ ꯈꯔꯗꯗꯤ ꯍꯥꯏꯅ ꯑꯩꯅ ꯐꯅ ꯀꯟꯅ ꯍꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯃꯆꯦꯠ ꯑꯃꯠꯇ ꯍꯦꯛ ꯇꯥꯗꯕ ꯃꯈꯩ ꯅꯥꯔꯣꯜꯗ ꯍꯤꯗꯥꯛ ꯊꯛꯄ ꯆꯠꯂꯝꯕ ꯃꯥꯅ ꯍꯧꯖꯤꯛ ꯅꯥꯔꯤꯕ ꯂꯩꯅꯥ ꯑꯁꯤꯗ ꯍꯤꯗꯥꯛ ꯊꯛꯄ ꯌꯥꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕ ꯋꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯗꯨꯅ ꯍꯤꯗꯥꯛ ꯊꯛꯂꯨꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯁꯤꯖꯔꯦꯗꯅ ꯀꯜꯂꯛꯄꯤꯔꯦ ꯍꯥꯏꯕ ꯏꯟꯗꯕ ꯃꯤꯅ ꯉꯥꯡꯕ ꯋꯥ ꯇꯥꯗꯕ ꯃꯥꯒꯤ ꯍꯤꯗꯥꯛꯇꯣ ꯌꯥꯝꯅ ꯊꯛꯅꯤꯡꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯁꯤꯔꯦ ꯐꯔꯦ ꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯅꯤꯁꯨꯅ ꯂꯩꯇ꯭ꯔꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯒꯅꯤ ꯏꯆꯦꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯁꯤꯔꯕꯅꯤꯅ ꯑꯩ ꯄꯦꯜꯂꯦ ꯍꯥꯏꯕ ꯏꯟꯗꯕ ꯃꯥꯅ ꯁꯤꯕꯒꯤꯗꯃꯛꯇꯕꯨ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯀꯞꯆꯔꯨꯅꯤ ꯀꯞꯂꯣꯏ ꯑꯩ ꯁꯨꯀꯞ ꯀꯞꯂꯣꯏ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯅꯈꯣꯏ ꯑꯅꯤ ꯑꯁꯣꯝꯗ ꯑꯣꯏꯅ ꯂꯩꯔꯨꯁꯣ ꯑꯩ ꯁꯤꯗ ꯏꯪꯅ ꯑꯃꯨꯛꯇ ꯐꯝꯍꯧꯒꯦ ꯂꯩ ꯃꯍꯟꯒ ꯁꯛꯍꯦꯟꯕꯤꯒ ꯃꯇꯧ ꯑꯃꯗ ꯃꯆꯦꯗ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯉꯤ ꯇꯣꯃꯥꯜ ꯑꯅꯥꯕ ꯍꯦꯟꯖꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯀꯦꯊꯕꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯈꯥ ꯋꯥꯡ ꯈꯪꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯅꯥꯔꯤꯕ ꯑꯗꯨꯕꯨ ꯐꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯕꯅꯤ ꯃꯥꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨ ꯃꯥꯒꯤ ꯑꯅꯥꯕ ꯈꯔꯗꯤ ꯐꯒꯠꯄꯅꯤ ꯃꯄꯨꯔꯣꯏꯕꯅ ꯑꯅꯥꯕ ꯑꯁꯤ ꯍꯧꯈꯤꯕꯁꯤ ꯍꯤꯗꯥꯛ ꯊꯛꯄ ꯍꯦꯟꯃꯟꯕꯗꯒꯤꯅꯤ ꯋꯥꯐꯝ ꯑꯁꯤꯁꯨ ꯏꯇꯠ ꯇꯠꯇꯅ ꯀꯦꯊꯕꯤꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏ ꯍꯤꯗꯥꯛ ꯊꯛꯄꯗꯣ ꯌꯥꯝꯅ ꯍꯦꯟꯃꯜꯂꯦ ꯍꯤꯗꯥꯛ ꯊꯛꯄꯗ ꯌꯥꯝꯅ ꯂꯥꯏꯆꯨꯏꯌꯦ ꯁꯤꯗ ꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯥꯟꯅ ꯃꯃꯥꯡꯗ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯖꯕ ꯅꯠꯇ꯭ꯔꯣ ꯅꯨꯄꯤ ꯋꯥꯅꯤ ꯇꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯇꯥꯈꯤꯗꯕ ꯍꯤꯗꯥꯛ ꯊꯛꯄ ꯁꯨꯡꯂꯦꯞ ꯂꯦꯞꯈꯤꯗꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯀꯌꯥꯝ ꯋꯥꯏ ꯑꯅꯥꯕ ꯅꯪꯗꯤ ꯋꯥꯔꯝꯂꯣꯏꯌꯦ ꯑꯅꯥꯕ ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯔꯤꯕ ꯑꯩꯅꯦ ꯌꯥꯝꯅ ꯋꯥꯔꯤꯁꯦ ꯃꯁꯤ ꯅꯪꯅꯗꯤ ꯈꯪꯂꯣꯏꯅꯦ ꯃꯈꯣꯏ ꯄꯥꯕꯨꯡ ꯋꯥꯈꯜ ꯈꯔ ꯇꯥꯕꯤꯌꯨ ꯅꯪꯗꯧꯅ ꯇꯧꯕ ꯃꯤ ꯑꯃꯠꯇ ꯂꯩꯀꯥꯏ ꯑꯁꯤꯗ ꯌꯥꯎꯗꯦ ꯈꯔꯁꯨ ꯏꯀꯥꯏꯕ ꯇꯝꯃꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩ ꯀꯌꯥꯝ ꯋꯥꯏ ꯈꯥ ꯋꯥꯡ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯔꯤꯕ ꯌꯦꯡꯉꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗ ꯊꯛꯇꯕꯒꯤ ꯍꯛꯆꯥꯡꯒꯁꯦ ꯂꯣꯏꯅ ꯄꯥꯁꯤꯜꯂꯕꯅꯤ ꯍꯧꯖꯤꯛꯇꯤ ꯈꯔ ꯐꯒꯠꯂꯦꯗꯅ ꯃꯈꯣꯏ ꯄꯥꯕꯨꯡ ꯍꯥꯏꯖꯔꯤꯕ ꯑꯁꯤꯅꯤ ꯃꯇꯨꯡꯗ ꯍꯤꯗꯥꯛ ꯈꯛ ꯊꯛꯄꯤꯔꯅꯨ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯑꯁꯨꯝꯅ ꯋꯥ ꯍꯥꯏꯗꯨꯅ ꯂꯩꯔꯛꯄꯅꯤ ꯍꯥꯏꯅ ꯇꯣꯃꯥꯠ ꯃꯁꯥꯗꯣ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯂꯛꯂꯦ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯃꯆꯥ ꯃꯧ ꯎꯗ꯭ꯔꯤꯀꯥꯟꯗ ꯌꯨꯝꯗꯒꯤ ꯇꯨꯃꯤꯟꯅ ꯊꯣꯛꯇꯨꯅ ꯍꯤꯗꯥꯛ ꯊꯛꯄ ꯍꯧꯔꯛꯂꯦ ꯅꯣꯡꯃꯁꯨ ꯇꯝꯐꯥꯃꯅꯤꯅ ꯃꯀꯨ ꯏꯕꯨꯡꯉꯣ ꯑꯍꯟꯗꯨ ꯍꯤꯗꯥꯛ ꯊꯛꯄ ꯎꯏ ꯍꯥꯏꯅ ꯀꯦꯊꯕꯤꯗ ꯄꯥꯎ ꯇꯝꯕ ꯂꯩꯈꯤ ꯀꯦꯊꯕꯤꯅ ꯃꯄꯨꯔꯣꯏꯕꯗ ꯑꯃꯨꯛ ꯋꯥ ꯍꯥꯏꯕ ꯍꯧꯈꯤ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯩꯗꯤ ꯍꯥꯏꯖꯔꯤꯕ ꯑꯁꯤꯅꯤꯀꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯍꯦꯛ ꯂꯩꯔꯕ ꯍꯥꯏꯔꯤꯁꯤꯅꯤ ꯍꯌꯦꯡ ꯅꯪꯅ ꯁꯤꯕ ꯃꯇꯝꯗ ꯑꯩꯅꯦ ꯀꯞꯂꯣꯏꯗꯕꯅꯤ ꯀꯔꯤꯅꯣꯃꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯑꯩ ꯀꯩꯗꯧꯔꯒꯦ ꯑꯩꯕꯨ ꯀꯩꯗꯧꯔꯒꯦꯕ ꯈꯪꯁꯤꯟꯅꯗꯕ ꯁꯥꯒꯅꯨ ꯅꯁꯥꯅ ꯇꯧꯕ ꯊꯕꯛꯄꯨ ꯈꯪꯁꯤꯟꯅꯗꯕ ꯁꯥꯕ ꯃꯗꯨꯅꯗꯤ ꯑꯣꯏꯔꯣꯏꯌꯦ ꯍꯧꯖꯤꯛꯁꯦ ꯅꯪ ꯅꯥꯕ ꯄꯨꯡꯐ ꯐꯕ ꯅꯠꯇ꯭ꯔꯤꯌꯦ ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯋꯥ ꯉꯥꯡꯉꯤꯀꯣ ꯃꯃꯥ ꯅꯪ ꯅꯥꯕꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯑꯩ ꯀꯌꯥꯝ ꯋꯥꯏ ꯃꯗꯨ ꯅꯪꯅ ꯈꯪꯗꯦꯕ ꯊꯛꯇ꯭ꯔꯁꯨ ꯌꯥꯕ ꯍꯤꯗꯥꯛ ꯑꯗꯨꯒꯤꯗꯃꯛꯇꯅꯦꯕ ꯅꯪꯅ ꯇꯧꯔꯤꯁꯦ ꯍꯥꯏꯁꯤꯅꯤ ꯌꯥꯝꯅ ꯍꯦꯟꯃꯜꯂꯤ ꯌꯥꯝꯅ ꯆꯣꯞꯄ꯭ꯔꯥ ꯍꯥꯏꯕꯕꯨꯅꯦ ꯅꯈꯧꯔꯤ ꯑꯗꯨꯗ ꯄꯔꯦꯡ ꯑꯣꯏꯅ ꯂꯦꯡꯅꯤꯀꯣ ꯍꯩꯃꯥ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯤꯗꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯁꯦ ꯀꯗꯥꯏꯗ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯤ ꯀꯔꯤꯁꯨ ꯍꯦꯛ ꯈꯟꯗꯦꯕ ꯈꯔ ꯊꯛꯍꯧꯔꯒ ꯂꯣꯏꯔꯦ ꯁꯤꯅꯤ ꯑꯅꯥꯕ ꯑꯗꯨꯒ ꯊꯛꯂꯤꯕ ꯍꯤꯗꯥꯛ ꯑꯗꯨꯒ
soidana siba tani hairi basini ko sibu hek siraba ai di kaploi su kaploi hairi basini ai adu oiraga yeng taridana nang kapra kaptabra haibadu yeng ba tare wafam masida ke thabina kari haibano hojiki do kari haibano haidi ai kari mata haidi masigi matungdasu lona thai ngasi haiba numit asigi numit koktondagi khara haithakhraba matam aduda tomanda tanja ama yenglaga magi nupina leitrikanda mayumdagi tumina thoktuna hidak thaklubani ngasidi mahaki numit haibado suramale lambida adum mayum thongal yoromdaida leimaida haithakre asumna tawbagini kethabina thamoi kanna mapurebina sire hairabasu kaptana leiribase asum mamsingki tamphamani sulai sagai aduda asi ana ama thoklaklaga mahangna kamaini yumda adum leigani mina wa haina khini haiduna masu laklibani sakhen bina masida hai ise yai tu amte yengo kaigino mana laise sida laise kaigino haiba ha hairaga masu yenglubada mamawna pina leiribado hek uri maduda mahak sauning bana loi kari tawbagino mana sida laise mangonda kanana sida lau haiki khoidau so thokna sauning khreda aina mangonda miyam tin marakta suklak lakanu sungthok tholakanu hain haibani ba ise yai amta sat amta yumda sathanko mina uraga yamna phajade nang leiramuko ai tawke hairaga mamawna pina leiriba adu tamna parap chali mamawna pibo yengduna hai nang sida kedu bulaino ha sida kedu bulaino ima pawung halaita bastala ine nangonda kanana law haike aina nangonda yumdagi mapal sungthok thokanu haina haibana tran he kaino imana haibiriba wa adubo aise sagai estetiliba mawa mani hai hanubiya pakhung kumbadi yam hairene nang hanurabanina mina nganglabadi kari khumni haiba yamna khangleba nang adugi nate ima sagai asida misi mina ama yauraklaga aina kamaina yumdagi hendoktana leidoino aibu mina kari haina khini wa yamna khangbini ko wa yamna khangbini ba nangna oirisi kanaro yamna thuna jalu yumda leisu jalo madu kaya lungai gadaba mande ima haima masi nam yamna kalina kaino matawina nangdia aigi mayoktaga wa yamna khumina nangdia namauna haizariba wafam asida kari akaiba yawbagini ima yawdaba chatlo haibane nangi na sakto yengningden he tu mi khaina nangonda loina yengnara isi nang namita udra Mou Hanubi ama leire haina mina yengnara isi udra haibane makhoibu kayam phajaba mino makhoibu awatpa amata leitraba mi ngaktara masil se dum khumduna leye masin thugaige masa ima aibune namauni haina khanbiyo maduna imagi punsida afaba ngakto aigani I kari haiba na hojiki do afaba ngakto aigani kaina nangonda kari gi aina phana khandoiba hai ikai tabiya hei nupa phabi tawngam bi Hanubi Mou Hanubi haribasini nang ima mafamsa migi mamangne wa ngangbada khara khantharaga ngangba tambiyo masi aigi sithakta arangna yamna khumdori damase aina nga saidagi chatlo haina hairibasi kanadano aina haise nawandana tabraba aidi chatloi haima anam yamna kalle mama isui gaiba yamna khangdi mase aina tawribase haunabini mapal thopa thoktaba haibase matang matam le nangi se ngasi ai sum sauningak tawri masi aine sum sauningak tawri da nang sakhen bina changsilaktuna isi yai kaino mi loina yengnare migi mamang asida tu yengu masila se aigi sintakta khumduna lei haiba ibema nang yumdo oina leiruso mayam se loina yengnare migi mamang da yamna phajade aina sida leiba asibu kayam kairage mina Mou Hanubi ama leire haiduna koyeng yengnari se nangbu namitu udro ikaidro makhoibu kayam phajaba mino haima mata amani na nangdia leima hanna ai sum sarok tawre yamna thuna chatlon he hairaga makhut aduna mamau nupi adu bo hekta illi tamphamani mamituna pairak maniamda yenglamlaga mamai leiduna mayumlomda chatkre sakhenbina yamna ngamme haiba si sum ngamlaktori ko ase mane ma amtang phurabadi yari dabima natrabadi ne ithakka ge hairakani karino madi tahobuna phaiko ise yai talak asida langlena changlaktuna haire idomsa imadi ima ubro yana kha somda phamau badaine lehaudiye somda ha
ꯂꯩꯍꯧꯗꯦ ꯍꯥꯏꯕ ꯂꯩꯍꯧꯗꯦ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯍꯧꯖꯤꯛꯄꯨ ꯃꯥꯕꯨ ꯀꯗꯣꯝꯗ ꯑꯃꯨꯛ ꯆꯠꯂꯤꯕꯅꯣ ꯑꯩꯈꯣꯏ ꯃꯥꯁꯦ ꯉꯥꯡꯅꯕ ꯌꯥꯝꯅ ꯋꯥꯏ ꯄꯥꯕꯨꯡ ꯁꯤꯔꯤꯕ ꯑꯁꯤꯕꯨ ꯀꯞꯂꯣꯏ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯀꯞꯇꯦ ꯊꯃꯣꯏ ꯌꯥꯝꯅ ꯀꯜꯂꯦ ꯃꯗꯨ ꯉꯥꯏꯈꯣ ꯅꯃꯥꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯊꯤꯔꯨꯈꯤꯁꯤ ꯂꯥꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯀꯦꯊꯕꯤꯕꯨ ꯀꯣꯏꯊꯤ ꯍꯦꯛ ꯊꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯇꯝꯐꯥꯃꯅꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯅ ꯂꯣꯏ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯊꯥꯡ ꯑꯗꯨ ꯂꯥꯜꯂꯕ꯭ꯔꯥ ꯍꯥꯏꯅ ꯃꯊꯟꯇ ꯈꯟꯖꯔꯛꯏ ꯀꯔꯤꯅꯨꯡꯒꯤ ꯌꯨꯝ ꯄꯥꯜꯂꯨꯕꯅꯣ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯅꯤꯡꯂꯛꯂꯦ ꯃꯐꯝ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕ ꯅꯠꯇꯅ ꯑꯇꯩ ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯅꯠꯇ꯭ꯔꯦ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯑꯈꯥꯕ ꯃꯤꯠꯌꯦꯡ ꯑꯊꯤꯕ ꯋꯥꯍꯩꯁꯤꯡ ꯃꯍꯥꯛ ꯑꯃꯠꯇ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯑꯁꯤꯒꯨꯝꯂꯕ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯂꯩꯕ ꯍꯧꯅꯗꯦ ꯃꯤ ꯑꯣꯏꯔꯕꯁꯨ ꯃꯤꯒꯤ ꯋꯥꯈꯜ ꯆꯦꯟꯗꯕ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯑꯩ ꯇꯁꯦꯡꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯦ ꯃꯈꯣꯏ ꯇꯥꯇꯣꯅ ꯍꯦꯛ ꯌꯨꯝꯁꯤꯗ ꯍꯜꯂꯛꯄꯒ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯗ ꯆꯞ ꯌꯨꯡꯅ ꯈꯟꯗꯨꯅ ꯃꯐꯤ ꯃꯔꯣꯟ ꯈꯔ ꯂꯣꯏꯁꯤꯟꯕ ꯍꯧꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯅꯥꯇꯣꯝꯕꯁꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯌꯨꯝꯂꯣꯝꯗ ꯂꯥꯛꯏ ꯑꯁꯤꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯨꯕ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯌꯥꯎꯔꯨꯏ ꯇꯨꯔꯦꯟꯗ ꯂꯨꯞꯂꯛꯄꯒꯤ ꯃꯁꯥꯗꯣ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤ ꯃꯄꯥꯟꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯏ ꯇꯝꯐꯥ ꯇꯝꯐꯥ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯐꯗꯤꯒ ꯈꯨꯗꯩꯒ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯇꯝꯐꯥꯃꯅꯤ ꯇꯞꯅ ꯊꯣꯛꯂꯦ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯗꯤꯒ ꯈꯨꯗꯩꯒꯗꯨ ꯙꯔꯤꯗ ꯊꯝꯃꯤ ꯁꯅꯥꯇꯣꯝꯕꯅ ꯃꯗꯨꯕꯨ ꯂꯧꯗꯨꯅ ꯍꯥꯏ ꯀꯩꯒꯤꯅꯣ ꯅꯪꯗꯤ ꯊꯣꯛꯂꯛꯇ꯭ꯔꯤꯕ ꯃꯌꯥꯝ ꯃꯔꯛꯇ ꯌꯥꯎꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ ꯑꯩꯅ ꯀꯔꯤ ꯍꯥꯏꯒꯦ ꯇꯝꯐꯥꯃꯅꯤ ꯈꯨꯝꯗꯦ ꯁꯅꯥꯇꯣꯝꯕꯅ ꯑꯆꯣꯠꯄ ꯃꯐꯤꯗꯣ ꯍꯣꯡꯗꯣꯛꯅ ꯃꯈꯥ ꯇꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯍꯥꯏꯅ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯁꯦ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯂꯧꯗꯦꯅꯦ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯅꯪꯕꯨ ꯀꯃꯥꯏ ꯅꯨꯡꯁꯤꯅꯤ ꯑꯩ ꯂꯛꯂꯝꯃꯦ ꯑꯗꯨꯕꯨ ꯏꯃꯥꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯉꯤ ꯑꯩꯕꯨ ꯌꯨꯝꯗ ꯑꯣꯏꯅ ꯂꯩꯌꯨ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯄꯥꯟ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯀꯅꯨ ꯍꯥꯏꯅ ꯀꯟꯅ ꯍꯥꯏ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯑꯁꯦꯡꯕꯅꯦ ꯑꯩꯁꯨ ꯁꯥꯒꯩ ꯑꯁꯤꯒꯤ ꯃꯤ ꯑꯃ ꯑꯣꯏꯅ ꯆꯠꯂꯨꯏ ꯑꯁꯤꯕꯒꯤ ꯊꯧꯔꯝ ꯑꯗꯨꯕꯨ ꯌꯥꯎꯒꯦ ꯍꯥꯏꯅ ꯈꯟꯕꯅꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯄꯤꯛꯂꯤꯕꯁꯤꯕꯨ ꯑꯩꯈꯣꯏ ꯃꯥꯒꯤ ꯄꯨꯛꯆꯦꯜꯁꯤꯗꯤ ꯑꯩ ꯇꯁꯦꯡꯅ ꯁꯥꯎꯅꯤꯡꯉꯤ ꯃꯃꯧ ꯅꯨꯄꯤ ꯑꯁꯤꯕꯨ ꯃꯃꯧ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯕ ꯉꯝꯗꯕ ꯃꯈꯣꯏ ꯇꯥꯇꯣ ꯏꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯈꯛ ꯉꯝꯂꯔꯣꯏ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯑꯊꯤꯕ ꯋꯥꯍꯩꯁꯦ ꯑꯩ ꯇꯥꯗꯨꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯑꯩ ꯏꯄꯥꯝꯗ ꯂꯩꯈ꯭ꯔꯒꯦ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯣ ꯑꯗꯨꯝꯕ ꯋꯥꯗꯣ ꯀꯅꯥꯅ ꯍꯥꯏꯌꯨ ꯍꯥꯏꯒꯦ ꯃꯇꯨꯡꯗ ꯑꯗꯨꯝꯕ ꯋꯥꯗꯣ ꯈꯛ ꯍꯥꯏꯒꯅꯨ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯑꯩ ꯈꯥꯡꯕ ꯉꯝꯗꯦ ꯑꯩꯕꯨ ꯎꯕ ꯈꯨꯗꯤꯡꯗ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯩ ꯇꯁꯦꯡꯅ ꯇꯥꯕ ꯉꯝꯗꯦ ꯑꯩ ꯇꯧꯈꯤ ꯅꯍꯥꯟꯈꯩ ꯏꯃꯥꯗ ꯑꯩ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯗꯕꯤ ꯂꯥꯛꯄꯅꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯕꯅꯤꯅ ꯑꯩ ꯇꯧꯒꯦ ꯃꯈꯣꯏ ꯇꯥꯗꯣ ꯏꯃꯥꯈꯣꯏꯗ ꯀꯔꯤꯁꯨ ꯍꯥꯏꯕꯤꯔꯨꯅꯨ ꯆꯍꯤ ꯃꯇꯥꯡ ꯆꯥꯗꯅ ꯌꯨꯝ ꯄꯥꯜꯂꯨꯕ ꯑꯩꯅ ꯂꯥꯟꯕꯅꯦ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯒꯤ ꯏꯔꯥꯟꯅꯦ ꯇꯝꯐꯥ ꯏꯔꯥꯜ ꯄꯨꯝꯅꯃꯛ ꯏꯁꯥꯅ ꯌꯥꯁꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯏꯔꯥꯜ ꯑꯁꯦ ꯄꯨꯗꯨꯅ ꯑꯩ ꯏꯄꯥꯝꯗ ꯆꯠꯈ꯭ꯔꯒꯦ ꯁꯅꯥꯇꯣꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯊꯃꯣꯏ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯍꯥꯏꯅꯔꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗ ꯂꯩꯃꯍꯜ ꯃꯥꯁꯨ ꯃꯐꯤ ꯄꯨꯡꯆꯣꯠ ꯆꯣꯠꯅ ꯌꯨꯝꯗ ꯀꯥꯔꯤ ꯃꯆꯥꯅꯨꯄꯥ ꯂꯩꯔꯝꯕ ꯑꯗꯨꯗ ꯅꯥꯐꯤ ꯑꯁꯣꯛꯄꯗ ꯁꯠ ꯍꯣꯡꯗꯣꯛꯄ ꯌꯥꯗ꯭ꯔꯣ ꯌꯨꯝ ꯆꯪꯈꯤꯕꯗꯤ ꯀꯨꯏꯔꯕꯗꯥꯏ ꯏꯪꯕꯁꯨ ꯏꯪꯉꯤ ꯇꯧꯔꯤꯁꯦ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯀꯔꯤ ꯌꯦꯡꯗꯨꯅ ꯂꯦꯞꯂꯤꯒꯦ ꯅꯪ ꯃꯤꯅ ꯐꯤꯕꯝ ꯑꯁꯤꯗ ꯀꯥꯔꯛꯑꯦ ꯍꯥꯏꯕ ꯈꯪꯂꯕꯗꯤ ꯍꯣꯡꯗꯣꯛꯅꯕ ꯐꯅꯦꯛ ꯐꯤꯔꯣꯜ ꯄꯨꯊꯣꯔꯛꯄ ꯌꯥꯗ꯭ꯔꯣ ꯇꯝꯐꯥꯃꯅꯤ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯛꯏ ꯃꯁꯤꯗ ꯁꯅꯥꯇꯣꯝꯕꯅ ꯍꯥꯏ ꯉꯥꯏꯈꯣ ꯆꯪꯈꯤꯅꯨ ꯉꯥꯏꯈꯣ ꯆꯞ ꯂꯦꯞꯄꯤ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯃꯈꯥ ꯇꯥꯏ ꯏꯃꯥꯅ ꯃꯉꯣꯟꯗ ꯀꯔꯤ ꯍꯥꯏꯒꯦ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯅ ꯏꯃꯥꯕꯨ ꯃꯉꯣꯟꯗ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕ ꯃꯉꯣꯟꯗꯕꯨ ꯑꯩꯅ ꯀꯔꯤ ꯍꯥꯏꯗꯧꯔꯤꯒꯦ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯏꯃꯥ ꯃꯥꯁꯦ ꯅꯆꯥ ꯑꯩꯅ ꯂꯧꯔꯤꯕ ꯅꯨꯄꯤꯅꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯏꯃꯥꯒꯤ ꯃꯃꯧ ꯏꯇꯩꯃꯕꯨꯅ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯇꯧꯕ ꯑꯗꯨꯒ ꯃꯥꯕꯨꯅ ꯌꯥꯝꯅ ꯇꯥꯊꯤꯅ ꯇꯧꯕ ꯃꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯀꯔꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯉꯥꯡꯂꯛꯏꯕ ꯑꯗꯨꯅ ꯍꯥꯏꯕꯤꯌꯨꯅꯦ ꯏꯃꯥ ꯃꯥ ꯑꯁꯤꯕꯨ ꯃꯧ ꯑꯃ ꯑꯣꯏꯕꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯗ꯭ꯔꯒꯦ ꯃꯗꯨꯒꯤ ꯋꯥꯍꯪꯗꯣ ꯅꯃꯥ ꯑꯩꯉꯣꯟꯗ ꯍꯪꯂꯛꯀꯅꯨ ꯅꯪꯒꯤ ꯅꯨꯄꯤ ꯍꯅꯨꯕꯤ ꯑꯁꯤꯗ ꯑꯣꯏꯅ ꯍꯪꯉꯨ ꯏꯃꯥꯅ ꯈꯜꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯅꯆꯥ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯃꯍꯥꯛꯀ ꯊꯨꯡꯅꯧ ꯍꯥꯏꯅ ꯇꯝꯂꯝꯗꯨꯅ ꯊꯨꯡꯅꯔꯦ ꯃꯁꯤꯗ ꯏꯃꯥꯅ ꯃꯍꯥꯛꯄꯨ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯊꯤꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯩ ꯑꯄꯪꯕ ꯀꯔꯤꯒꯤ ꯃꯥꯒ ꯊꯨꯡꯅꯧ ꯍꯥꯏꯅ ꯇꯝꯂꯝꯕ ꯅꯪꯁꯦ ꯃꯥꯅ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯐꯥꯔꯤꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯏꯃꯥ
ꯀꯥ ꯍꯦꯟꯕ ꯋꯥꯁꯨ ꯄꯪꯍꯥꯏ ꯍꯥꯏꯒꯅꯨ ꯏꯃꯥꯅ ꯃꯉꯣꯟꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯈꯜꯂꯤꯕ ꯋꯥꯈꯜ ꯄꯨꯝꯕ ꯅꯆꯥ ꯑꯩꯅ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯈꯔꯁꯨ ꯄꯨꯛꯆꯦꯜ ꯐꯥꯗꯣꯛꯄꯤꯌꯨ ꯃꯗꯨꯅ ꯍꯌꯦꯡ ꯇꯨꯡꯗ ꯑꯐꯕ ꯑꯣꯏꯔꯛꯀꯅꯤ ꯏꯆꯥꯁꯦ ꯉꯁꯤꯗꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯤꯗ ꯏꯟꯁꯤꯟꯕꯤꯅꯕ ꯑꯃ ꯂꯩꯔꯕꯅꯤꯅ ꯋꯥ ꯉꯥꯡꯕꯒ ꯌꯥꯝꯅ ꯀꯜꯂꯦꯕ ꯃꯃꯥ ꯑꯩꯉꯣꯟꯗꯒ ꯍꯪꯒꯠꯅ ꯌꯥꯝꯅ ꯋꯥ ꯉꯥꯡꯂꯦꯕ ꯏꯃꯥ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯍꯩ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯣ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯌꯨꯅꯦ ꯑꯩꯒꯤ ꯏꯃꯥꯅꯦ ꯏꯃꯥ ꯑꯣꯏꯕꯒꯤꯅꯦ ꯑꯩꯅ ꯑꯁꯨꯝ ꯍꯥꯏꯔꯤꯕꯁꯦ ꯅꯪꯒꯤ ꯅꯨꯄꯤ ꯍꯅꯨꯕꯤ ꯑꯁꯤꯅ ꯅꯪꯁꯦ ꯄꯪꯉꯤ ꯍꯥꯏꯅ ꯈꯪꯗꯅ ꯐꯥꯕꯤꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯅꯪꯉꯣꯟꯗ ꯋꯥ ꯃꯌꯥꯝ ꯑꯃ ꯏꯟꯁꯤꯜꯂꯤꯕ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯅꯦ ꯈꯔ ꯁꯤꯡꯉꯨ ꯑꯅꯝ ꯑꯍꯥ ꯌꯥꯝꯅ ꯁꯨꯅꯨꯀꯣ ꯏꯃꯥꯒꯤ ꯋꯥꯗꯣ ꯋꯥꯐꯩ ꯑꯃ ꯆꯠꯈ꯭ꯔꯦ ꯅꯆꯥ ꯑꯩꯅ ꯍꯪꯂꯤꯁꯦ ꯈꯨꯝꯕꯤꯌꯨ ꯃꯥꯕꯨ ꯏꯃꯥꯒꯤ ꯃꯃꯧ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯕ ꯁꯨꯡꯉꯝ ꯉꯝꯂꯔꯣꯏꯗꯕ꯭ꯔꯥ ꯉꯝꯂꯣꯏ ꯀꯩꯗꯧꯕꯒꯤ ꯈꯟꯗꯣꯏꯕ ꯍꯅꯨꯕꯤ ꯑꯁꯤꯕꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯇꯣꯉꯥꯟꯅ ꯆꯠꯅꯅꯤ ꯏꯃꯥꯁꯨ ꯑꯩꯈꯣꯏꯗ ꯍꯟꯅ ꯌꯦꯡꯂꯛꯀꯅꯨ ꯑꯩꯈꯣꯏꯁꯨ ꯏꯃꯥꯗ ꯍꯟꯅ ꯌꯦꯡꯂꯣꯏ ꯃꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯤꯅ ꯌꯥꯝꯅ ꯀꯜꯂꯦꯅ ꯃꯁꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯐꯠꯇꯕꯒꯤꯗꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯒꯗꯕꯅꯤ ꯐꯖꯅ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯁꯨꯝꯅ ꯇꯧꯒꯗꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯆꯣꯠꯄ ꯃꯐꯤ ꯑꯗꯨ ꯁꯠ ꯍꯣꯡꯗꯣꯛꯇꯨꯅ ꯐꯧꯗꯣꯛꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯇꯝꯐꯥꯃꯅꯤꯁꯨ ꯆꯪꯈ꯭ꯔꯦ ꯂꯩꯃꯍꯟꯅ ꯍꯥꯏꯖꯩ ꯃꯃꯥ ꯑꯩꯉꯣꯟꯗꯕꯨ ꯍꯧꯔꯤꯕꯅꯤꯅꯦ ꯃꯥꯒꯤ ꯅꯨꯄꯤ ꯍꯅꯨꯕꯤ ꯑꯁꯤꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯇꯣꯉꯥꯟꯅ ꯆꯥꯅꯤ ꯀꯥꯏꯅ ꯍꯥꯏꯔꯤꯕꯅꯦꯕ ꯌꯦꯡꯒꯦ ꯀꯅꯥꯅ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯒꯦꯕ ꯑꯉꯥꯡ ꯃꯥꯅꯁꯨ ꯐꯩ ꯍꯥꯏꯅꯕ ꯂꯩ ꯐꯠꯇꯕꯗꯤ ꯐꯠꯇꯕꯅ ꯂꯣꯛꯀꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯁꯅꯥꯇꯣꯝꯕꯅ ꯃꯃꯥꯒꯤ ꯃꯇꯧꯗ ꯁꯥꯎꯅꯤꯡꯕꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯈꯣꯏ ꯑꯅꯤꯗ ꯇꯣꯉꯥꯟꯅ ꯆꯥꯔꯝꯃꯤ ꯂꯩꯃꯍꯟꯅ ꯃꯃꯧ ꯅꯨꯄꯤ ꯑꯍꯜ ꯈꯣꯏꯒ ꯆꯥꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯍꯟꯅ ꯃꯥꯕꯨ ꯇꯥꯊꯤꯅ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯁ꯭ꯋꯥꯏꯗꯒ ꯂꯩꯕꯤꯔꯅꯣ ꯅꯪꯕꯨ ꯊꯥꯛꯄ ꯉꯝꯗ꯭ꯔꯦ ꯑꯩ ꯁꯅꯥꯇꯣꯝꯕ ꯍꯣꯏꯒ ꯑꯣꯏꯅꯅꯦ ꯂꯩꯕꯤꯌꯨꯔꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯄꯤꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯇꯝꯐꯥꯃꯅꯤꯅ ꯃꯅꯦꯝꯕꯨ ꯃꯈꯣꯏꯗ ꯀꯧꯁꯤꯜꯂꯤ ꯏꯃꯥ ꯅꯃꯧ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯁꯦ ꯏꯃꯧ ꯏꯕꯦꯝꯃ ꯇꯝꯐꯥꯃꯅꯤꯅ ꯃꯅꯦꯝꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯊꯧꯒꯜꯂꯣꯟ ꯃꯆꯦꯠ ꯑꯃꯠꯇ ꯀꯥꯏꯔꯛꯄ ꯅꯠꯇ꯭ꯔꯤ ꯑꯗꯨꯝꯅ ꯁꯅꯥꯇꯣꯝꯕꯒ ꯇꯝꯐꯥꯃꯅꯤꯒꯅ ꯃꯃꯥꯕꯨ ꯑꯃꯨꯛ ꯂꯧꯁꯤꯟꯕꯤꯔꯦ ꯃꯈꯣꯏꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯦ ꯃꯇꯝ ꯑꯗꯨꯗ ꯂꯩꯃꯍꯜ ꯃꯍꯥꯛ ꯃꯊꯟꯇ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯁꯤꯗ ꯉꯥꯡꯈꯤꯕ ꯆꯩꯈꯤꯕ ꯄꯨꯝꯅꯃꯛꯇ ꯃꯊꯟꯇ ꯏꯀꯥꯏꯕ ꯐꯥꯎꯖꯔꯛꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯋꯥꯈꯜ ꯄꯨꯡꯇꯥ ꯇꯥꯔꯦ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯁꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯃꯥꯅ ꯅꯨꯡꯁꯤꯈꯤꯔꯝꯃꯤ